lakle Inspector Ahan mamaktada Inspector Tayay tabiri basingu James Hego jamna taram lok chobal loina nei ko nona khurumjari Inspector Tayay sandok chari ba taka kasina miyam da crime gi awareness amadi imung manungi thogalon chanaron afafata kaya marum neina dunu miyam da pawdomjari apaba sing loksin biu fatabadi nakanda thambi ngasi jo podona lakjari Inspector Tayay lising amaga chani ga yang khai tare chuba taka ngasi gi taka asigi mami hakan ahan ba taka karigi dama hakan haina tholiba ngasi ahan batang ka kasi tabiraga khangminas afaba loksin minas patabana kanda thaminas singlai tawsi keno na thandai sei gong ngang chali do kaimti ki do waro nang thai do kana ba ki do no aina kana ta sala lo leite kai do ba ki do riba adumaina hainu matam yam phatra bani husi kanse nang na di kaisu leite na khaliba mi se Mina ne loina mangan mangakan Mina mi bu nungai hanbadi atangmani Mina mi gi mateng pangwa yaw hoi madu di khara khakkiwan hadubu mi mana mi mabune mapunchi chupa khongdon dagina kokthak pawda sanana yomaga kana su mi mata mateng pangdon liti masana hona jaba khangedana as nangi oza sabi do tawranu taningdi koino khangdi nangi na tawdo yenge na taw wani bema adu kakhlo lo chasilo talle karigi aigi gari sina taba toba toni ngale rebo nangi gari tomuda mi yamni yengne talle ba school dane imana bisina su yamna lang as kaino langna gi langna roito kaidoroge nangna khongna sangna side de chalo hudo ai yam nuai teo is nang mangai re ne nung sibiri ba ai singuni ne na hanongode ai nang bu ko thi thi ban adu nang di side de noi na mana bi khraga cycle de na pa chakre as lambi se ai gari som thoro lakbada kayam nuksi khangra kari gi nuksi riba lambi se nangno nukti gi khongna hangana na chali bani khalubadane ai di yam nuksi bhawani aduga kari gi no khangti nangna sakhiba mafam nanga thengna ba mafam aduga ne nangna leiba mafam ai di loina phaje nang leitaba mafam nang yawdaba mafam aduga ne nangna mufok chatriba mafam mina haini ko Faza-faza mapalam da leba Switzerland gi fazaba adu France adu Italy da adu aigine nang yaudre mata faza daw mat nachin thino haijan badi nei nu pagine nupi da thakat na bana pangai haijan bado aidi adu ya daw na ti khongra aingon da de horo kan is adu gi wana ti nang je ngak pani sei kari gi ngai no nang de ingon da ngai ngai e dom hai toksanari de ai ngai du kai gi no ba akhoi school da thengnariba nupi myam leido moi jam tang ngaktabra nang ingon da ngai ngai dum haido ba as nang su aroi bini mai ham du digine nang ingang ngai ba kainu khangdi ado chidagiri 12 pass toroga di nang di ina khunba machani na ada lai tamgarni akhoi di saida magic to krik inaraga diesel auto da katak toroga maning da napaga gari khambi boy da boy toroga mo akhoi di amo khangdi da kamai to do no khangdi higher secondary bodi khara dum tamani bu sijune babungna ne to na khangmunga manati aina ne sibauda nganu khara loiraga nukti gi marungu khara ga khullaga thamjanlaga ne aina khara ga yon thokpadagi phabon ima babungna sen khara ga hapiraga aine si makha tamgi ya do mat ai lari am tamninge ba lari am tamninga ga makha tamalori keno sidagi dei su 12 lore di aina su angama mateng pang kan nang 12 lore ga thabak phang do ra noi di pesa pai bani na pesa namjal ga thabak to do rongan pesa pai bi marai bag am phai ko moina to ge khanwa thabak se loina to bungam adu ne lar badi adum perum to ga lai maning ja mata thong de ko khangde da punchi je haubuda di ngai ri ado nungai pham sunggang khang adu gane yam nungai pham di lengo karino har pali du ke dorgi talle highway kai je karino bu yam nungai babo adu bro chara hen dong wala ga chara hen da ba imana ne cheng lei treng chidi nungdang chak thong ro har gane nungdang chak thong bu da adu yam nungai
너것도 하이기는 그이노 또이도 그이도르게 미기 좀 하이나비지고 마사기네 스터리진 거 그러게 셈도 엉아무 자기 몽도 좀 레이브도 야로이 레사비 파라버니 이씨 거나 하이바 아이고 레사비 파리 클래스 11 12 이씨 시부 레사비 파라브로 이씨 미디 클래스 9 디게 로이네 체너리도니 너희나 마나비 아마서 클래스 9 디 센기만 야우다이네 이씨 마디 컷베이니 그이노 아코이디 컷베서 컷다나 제레디 로이 아코이 빠봉고 마가나 핫도끼 하라가니 후직스네 누파 꼬이나브라 코프로가이노 쿠이마다가 쿠이빠봉나 항이보니 아이디엄 농닝이 아이부 누파 꼬이나브라가이나네 쿠이마다가 항보와니 아디디 낭디 그이 하이바 누파 꼬이나디나 하이브라 하이자 아이부 가다이다 누파 꼬이나기 아이 레이지디 낭가 이거 꼬이나드리고 하이지보 아 그이노 하이지보 낭가 이거 꼬이나브라 하이지보 얌 농닝이 낭가 이디 꼬이나브스 나타나 그이노 하이지보 아이는 농원다 눅시나 하이바다 낭 하이디디 거리더러봐 눅시할 하이디디 눅시할 눅시가노 하이와이로 그이노 낭나 하이지보 딴전범 욕설레 세이다 그이노면 낭나 다 하이부제 아이는 농원다 눅시나 하이바도 낭 호이나 하이되냐 아도디 좀 하이바니 그이노 눅시나 하이디 호이 하이디디 I hate you 그이노 아도 하이와이로 로인 쇼이레다 떠오르시 나마가 이는 낭고 센센나는 레이시디 아이디 낭고 코이너리보니니 낭데 이거 코이너디는 할레리보네 나티 까나까나노 코이니도 깐타 코이 해두가 이스 로션 코이 낭 아이 강데비데 나 모이드가 뭉시가나 하이그라바 오이봉아 누가 다 하이제데 거리노 강데 아이고도 두니 칸니나 칼리도 아코이 바봉너네 폰거 파이비야바자나티 코이 마기 폰 어마 레이비도 아이나 크라 게임 차나바기 파이비니 어두보우도 봐 코이 바봉너바 폰 그래도 왜 빠이리노 푸게 떠올 간지다 시대기디 또 로라버니나 폰 빠이베라니 아도 어디 폰다 메시지가 타나르 동니고 아스탈리가죠 아이디 폰 빠이베야로이 거기 바봉노네 아도 엄청 야돼요 엉앙이 하르가미 이스 거리노 수도 또 로르가디 소드는 폰 빠이라도 에이 에두다 강디 폰도마 레이르가 있는 코피라 수피라 로르 달리 그다이디노 누파나 폰 피럭 빠이가이나 코이 바봉노 뭐 로인 마이 타도기니 너희 바봉노네 낭고서 망앙웨리니 간보아니 레사비 파라디스데디 낭 폰 빠이데스 너희 바봉노 게 좋아요 낭이 몽사이 기범 욕설레고 좀 채나 호드라디 낭 아이가 눅시나디 가이나바라 로선 호이가 도로가 낭 베라 가기도 만절레 아이 낭 채나다 봐야 되고 아스탈리 해가지고 아이가 수도로이 하이젠너네가 아이 미 아따이디 암타 눅시디 미나저네 눅시나버디 매암 하이리 하 그리 해봐 까나 농도 눅시 해봐 나디 까나나 해리노 아스 미 숨 하이리 하이베니 까나 하이벨레디 이스 그이노 너 하이지보 아도기 농도 눅시 해리지 미 마생 냠냠 그러버 와니네 하 미지 까나 노세는 하이감드레바 아두 요하나디 그이노 미 아이졸레 샤비 바자레이시디 누파는 람비데 짭다 문나 좀 나와 앙앙웨이디 잉옥데 후직디 문문에 야면 잉 모이닝온다 소문문에 잉이제 거리기노바 아스 로레나 나하게 아이네 somda 능 앙앙웨리네 좀 칼라가 능 미는 문문 잉아가 능 나미도 문문 잉아가 능 녹살리로 녹산데 아이부 앙아오비로 숨 하이보와네 농원데 숨 눅시나 숨 담비보와네 미카남도 담부즈나타나 미 마사기니 하이라가 떠오리죠 하이로는 마사기니 나티 능 아이 좀지 능그 필요 또 보이가 좀 필요 없지 그래 배가 좀 필요 봐 아스카리 또 도이노 해봐 거이누니 스쿨 탱을 해버네 탱인가 사는 가리데 사세서야 돼 가리세 아니 일르가 롱거 버스 빠르게 잘 이르고 능 마시리다 그거 마사기니 아이는 능 나한게 마시 아이는 앙항니는 칼레드고 마디 마시 누파고 거이 찾나다나 마시 아스 능 폰가 로나 파일레람다나 아스 딸리바 능 딴놈이야 세모 아이고도 좀 타저럭다디네 쿠이도 우사올럭다나 깨도디바 하 깨도디노바 꼭 망기전이 이제 떠오르신 거 아도마이나네 페렉도르키 와동앙아노바 나한마케이나 아이기네나 남고 칸자드나 레이바와 아이는 와칼세 온다 누아이나 레이세 아이기 분치다 아이는 콰이디기 눅시자비 이나 팜자비 아이기 눅시비니 칸다나 낭 아이기 눅시바부 야비레 칸다나 낭 아마 레이 하이바게 아이나 누아이자바기 와니 낭 레이트르게디 타이봉세 아이 힝루부기 까림도 까나디 아이나 하리든 녹차나 누가 달리 낭지 클래스 12 폭 파스 tꯧ드레도가 박한가 사리
ꯃꯤ ꯄꯥꯈꯪ ꯑꯆꯧꯕꯅꯒ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯒ ꯀꯥꯏꯁꯨ ꯇꯧꯁꯜꯂꯦ ꯅꯪ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯌꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤ ꯗꯥꯏꯂꯣꯒꯇꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯩ ꯃꯤꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯇꯥꯈꯤꯕ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯁ ꯀꯅꯥꯅ ꯍꯥꯏꯅꯣꯃꯤ ꯅꯉꯣꯟꯗ ꯅꯠꯇꯦ ꯑꯁ ꯂꯥꯛ ꯅꯤꯁꯥ ꯑꯝꯇ ꯁꯤꯜꯂꯣ ꯀꯔꯤꯅꯣ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯅꯣꯕ ꯅꯉꯣꯟꯗ ꯅꯠꯇꯦ ꯀꯔꯝꯕ ꯐꯤꯂꯝꯗ ꯀꯔꯝꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯕ ꯗꯥꯏꯂꯣꯒꯅꯣꯕ ꯅꯪ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯀꯅꯥꯅꯣꯝ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯁ ꯇꯜꯂꯤ ꯅꯪꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯋꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗ ꯂꯤꯂꯥꯗꯒ ꯁꯨꯝ ꯍꯥꯏꯅꯕ ꯍꯤꯔꯣꯅꯒ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯃꯥꯟꯕ ꯗꯥꯏꯂꯣꯒ ꯌꯥꯝ ꯌꯥꯎꯁꯜꯂꯛꯑꯦꯕ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯒ ꯍꯥꯏꯔꯤꯔꯥ ꯑꯗꯨꯒ ꯅꯪꯅ ꯁꯨꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯤ ꯀꯣꯄꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏꯔꯥ ꯈꯪꯗꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯅꯤꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯀꯅꯨ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤ ꯀꯔꯤꯅꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤꯗꯅꯦ ꯊꯨꯛ ꯆꯤꯡꯈꯠꯂꯒ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯈꯤꯖꯅꯤ ꯅꯪ ꯑꯩ ꯄꯥꯈꯠꯂꯦꯀꯣ ꯅꯪ ꯁꯨꯝ ꯄꯥꯈꯠꯂꯦ ꯍꯣꯏꯃ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯗꯨ ꯉꯝꯖꯔꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯃꯥꯒꯅꯤ ꯏꯃꯥ ꯑꯩ ꯍꯥꯠꯇꯅ ꯇꯣꯛꯀꯅꯤꯀꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯌꯥꯔꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯧꯂꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯧꯂꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣꯕ ꯇꯜꯂꯦꯕ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯩꯕ ꯌꯧꯁꯜꯂꯛꯑꯁꯤꯗꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯦꯙꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯅꯤꯡꯗ ꯂꯩꯌꯦ ꯑꯣ ꯂꯥꯛꯑꯒꯦ ꯑꯩ ꯂꯥꯛꯑꯒꯦ ꯅꯆꯥꯅꯨꯄꯤꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ರೆ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦ ꯁꯤꯗꯒꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩ ꯀꯗꯥꯏꯗꯅꯣ ꯑꯥꯗ ꯍꯥꯏꯕꯣ ꯑꯩ ꯅꯣꯏ ꯅꯄꯥꯝꯗꯅꯤꯅꯦ ꯅꯣꯏ ꯅꯄꯥꯝꯗꯨꯗꯅꯦ ꯅꯣꯡ ꯅꯤꯅꯤꯗꯃꯛꯇ ꯊꯝꯅꯅꯕ ꯃꯣꯏ ꯃꯥꯃꯗꯨꯗ ꯀꯩꯅꯣ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯅꯛꯁꯜꯂꯀꯥꯟꯗ ꯈꯟꯅꯁꯤ ꯌꯥꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯋꯥꯔꯤꯗꯨꯕꯨ ꯍꯥꯟꯅ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯔꯕ꯭ꯔꯣ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯀꯗꯣꯏꯅꯣ ꯍꯩꯃꯥ ꯅꯪꯒꯤ ꯅꯄꯥꯝꯗ ꯅꯆꯥꯅꯨꯄꯤꯁꯦ ꯊꯝꯕꯗ ꯅꯪ ꯀꯤꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯄꯔꯤꯈꯥꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯋꯥꯠꯂꯤꯉꯩꯁꯤꯗꯒꯤ ꯊꯝꯃꯒꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯒꯤ ꯊꯝꯃꯒꯦ ꯍꯥꯏꯔോ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯅꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕꯗꯤ ꯌꯥꯕꯅꯤ ꯃꯇꯝꯁꯤ ꯐꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤ ꯆꯥꯎꯁꯜꯂꯛꯄꯗ ꯑꯩ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩ ꯅꯣꯏꯔꯣꯝꯗ ꯑꯝꯇ ꯍꯥꯟꯅ ꯆꯠꯂꯨꯈꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗꯤ ꯃꯥ ꯃꯐꯝꯗꯨꯗ ꯂꯩꯔꯒꯅꯦ ꯑꯦꯛꯖꯥꯝꯁꯤ ꯊꯥꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯩ ꯋꯥꯍꯩꯒꯦ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯋꯥꯔꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯃꯥꯅꯁꯨ ꯃꯃꯥꯟꯅꯕꯗ ꯀꯔꯤꯗ ꯋꯥꯔꯤ ꯁꯥꯟꯕ ꯌꯥꯗꯦ ꯃꯐꯝ ꯑꯁꯤ ꯂꯣꯠꯀꯗꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯗ ꯊꯣꯡꯒꯥꯟꯗ ꯂꯥꯛꯁꯜꯂꯣ ꯎ ꯋꯥ ꯇꯧꯔꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯅꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯆꯥꯅꯨꯄꯤꯗꯤ ꯀꯩꯁꯨ ꯇꯧꯕꯁꯨ ꯂꯩꯇꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯗꯕ ꯍꯥꯏꯕꯁꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅꯅꯦ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯂꯤꯕ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯑꯗꯨꯒꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯂꯣꯏꯔꯦ ꯃꯤꯒꯤ ꯂꯝꯗꯅꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯛꯄ ꯐꯪꯅꯅꯤ ꯍꯣꯠꯅꯔꯤꯕ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯈꯟꯅꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯀꯛꯀꯤ ꯈꯔ ꯆꯥꯔꯒ ꯂꯣꯏꯔꯦ ꯈꯔ ꯊꯛꯑꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤ ꯃꯇꯦꯛꯈꯔ ꯍꯤꯡꯂꯝꯃꯒ ꯁꯤꯈꯤꯗꯧ ꯂꯥꯛꯈꯤꯗꯧꯗꯣ ꯃꯁꯤꯗꯅꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯌꯦꯡꯉꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯃꯇꯝꯒꯤ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯈꯣꯡꯖꯦꯜ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯆꯦꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯣꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯔꯣꯏꯗꯧꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯗꯧꯏ ꯏꯃꯤꯠꯇ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯎꯍꯧꯗꯦ ꯏꯃꯥ ꯏꯄꯥꯅ ꯃꯇꯝꯗꯣ ꯂꯧ ꯈꯔ ꯁꯨꯔꯒ ꯂꯣꯏꯔꯦ ꯈꯔ ꯆꯥꯔ ꯊꯛꯑꯒ ꯂꯣꯏꯔꯦꯅ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯅꯪꯒ ꯈꯨꯗꯥꯡ ꯇꯥꯛ ꯄꯥꯏꯕꯗꯒꯤ ꯑꯗꯨꯝ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯑꯗꯨꯝ ꯆꯦꯜꯂ ꯂꯥꯛꯏꯗꯨꯅꯤ ꯌꯦꯡꯉꯨ ꯏꯆꯥ ꯏꯃꯤꯠꯇ ꯎꯔꯦ ꯍꯤꯡꯕ ꯃꯇꯝꯗ ꯆꯪꯂꯤꯕꯁꯤ ꯌꯦꯡꯉꯨ ꯅꯪ ꯅꯥꯁꯜꯂꯛꯏ ꯅꯆꯥ ꯌꯥꯎꯁꯜꯂꯛꯏ ꯑꯩ ꯑꯃꯨꯛ ꯅꯥꯁꯜꯂꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯉꯤꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯀꯅꯥ ꯑꯃꯅ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤ ꯔꯥꯖꯨ ꯏꯃꯨꯡꯗ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯂꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯃꯈꯣꯏꯒꯤ ꯀꯣꯂꯨꯞꯇꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯀꯅꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯃꯗꯨꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤꯅꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯦꯗꯣ ꯃꯗꯨꯒꯤ ꯃꯆꯥꯗꯨ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯤ ꯂꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯇꯧꯕ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯥꯏꯕꯕꯨꯅꯦ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯑꯃ ꯆꯪꯅꯅ ꯍꯣꯠꯅꯕꯗ ꯁꯦꯜ ꯄꯤꯒꯅꯤ ꯁꯦल नम्मगा मद थबक तौगनी हाइबे वाफमदुदी मदुदी खन्नबगी वा कानदे यंग राजोहिगी इमुंगदबु लेरिबा मसासिंग असिबु कनागी पैसा नमगिगे मोय थबक चंगबगांदा कनागी पैसाबु नमगिगेबा होइने मोय फाबु मोयगिदी अयामा मसा मसाना होइने लारिक हैदना हैरदी मतिक चाना हैगदब मतिक चाना हैरबदिने सेल नमनिंगाय लेबे जानाति होय
ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯕ ꯊꯕꯛꯇꯗꯤ ꯃꯗꯨ ꯁꯦꯜ ꯅꯝꯃꯤ ꯁꯦꯜ ꯅꯝꯗꯦ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯁꯤꯐꯥꯏ ꯆꯪꯉꯁꯨ ꯁꯦꯜ ꯆꯪꯉꯤ ꯁꯦꯜ ꯆꯪꯗꯦ ꯃꯗꯨ ꯉꯥꯛꯇ ꯍꯥꯏꯔꯨꯔꯒꯁꯨ ꯀꯗꯥꯏꯗ ꯂꯧꯏ ꯅꯪ ꯋꯥꯐꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯨꯅꯤ ꯃꯄꯥꯟ ꯂꯝꯗ ꯀꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯆꯧ ꯑꯆꯧꯕ ꯁꯤ ꯔꯥꯖꯣꯒꯤ ꯃꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯌꯦꯡꯉꯨ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕꯗ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯈꯔꯁꯤꯗꯤꯅꯦ ꯃꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯅꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯒ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯁꯨ ꯈꯔ ꯐꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯍꯣꯡꯖꯜꯂꯛꯏ ꯑꯩ ꯃꯁꯤꯗꯅꯦ ꯑꯩ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯦ ꯅꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯊꯣꯏꯅ ꯎꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯗ ꯑꯩꯅ ꯆꯥꯎꯊꯣꯛꯏꯕꯅꯤꯅꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯏꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯃꯥ ꯂꯣꯏꯅꯃꯛ ꯇꯥꯏ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗꯣ ꯑꯗꯨꯁꯨ ꯃꯥ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯏ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯧꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯃꯒꯤ ꯃꯅꯥꯛꯇꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯥꯅꯁꯨ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯥꯅ ꯍꯟꯒꯗꯧꯔꯤꯕꯁꯤ ꯃꯥꯃꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯑꯩꯅꯦ ꯑꯃꯨꯛꯇꯪ ꯄꯥꯎꯗꯣ ꯁꯣꯝꯗ ꯂꯧꯅꯒꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯣꯏ ꯆꯥꯛꯁꯨ ꯂꯣꯏꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩ ꯌꯥꯅꯤꯅꯦ ꯑꯩ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯈꯤꯒꯦꯅꯦ ꯑꯩ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯅꯧꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯑꯝꯇ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯩ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯉꯁꯥꯏꯈꯩ ꯅꯪꯕꯨ ꯋꯥꯔꯤ ꯇꯥꯕ꯭ꯔꯣ ꯇꯥꯗꯤ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯔꯁꯤ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏꯗꯅꯣ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯐꯣꯟ ꯇꯧꯔꯨꯅꯦ ꯁꯤꯗꯩꯗ ꯑꯩ ꯅꯪꯅꯦ ꯑꯦꯛꯖꯥꯝꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗ ꯂꯩꯕ ꯇꯥꯔꯦ ꯅꯣꯏ ꯃꯥꯃ ꯍꯣꯏꯗ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯃ ꯍꯣꯏꯗ ꯂꯩꯔꯒꯅꯦ ꯅꯪ ꯑꯦꯛꯖꯥꯝꯗꯨ ꯆꯠꯅꯅꯕ ꯂꯝꯕꯤꯗꯨ ꯁꯤꯗꯒꯤꯗꯤ ꯂꯝꯕꯤ ꯂꯝꯊꯥꯡ ꯆꯥꯗꯕꯅꯤ나 ꯅꯪꯅ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄꯗꯣ ꯅꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦ ꯃꯤ ꯃꯌꯨꯝꯗ ꯂꯩꯗꯣꯏꯕ ꯇꯜꯂꯤꯌꯦ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯌꯨꯝ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯏꯄꯥꯝꯅꯤꯅꯦ ꯅꯪꯒꯤ ꯃꯥꯃꯒꯤ ꯌꯨꯝꯕꯨ ꯅꯪꯅ ꯃꯤꯒꯤ ꯌꯨꯝ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯜꯂꯤ ꯌꯥꯝꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯆꯠꯆꯒꯦꯕ ꯃꯃꯥ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯀꯦꯕ ꯃꯗꯨ ꯌꯥꯔꯣꯏ ꯅꯄꯥꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯆꯒꯦ ꯍꯥꯏꯔꯒ ꯅꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯃꯤꯅꯤ ꯅꯪꯅꯅꯦ ꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯁꯤꯗ ꯆꯠꯄꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯉꯣꯏ ꯅꯨꯃꯤꯠ ꯌꯥꯝꯗꯧꯁꯨ ꯅꯠꯇꯦꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯨꯃꯤꯠ 9ꯅꯤ 10ꯅꯤ ꯃꯗꯨ ꯅꯪ ꯑꯥꯗ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯄꯥꯅ ꯍꯥꯏꯕꯁꯤꯗꯅꯦ ꯅꯪꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯑꯩꯉꯣꯟ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯃꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯍꯩꯅꯔꯣꯏ ꯍꯥꯏꯔꯒ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯣꯜꯂꯣꯔꯦ 10ꯅꯤ ꯁꯨꯕꯗꯨꯗ ꯀꯣꯛ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯋꯥ ꯌꯥꯝꯅꯅꯦ ꯁꯤꯗ ꯆꯒꯠ ꯉꯥꯡꯅꯒꯅꯨ ꯅꯊꯋꯥꯏ ꯌꯥꯎꯅꯅꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯒꯗꯕ ꯑꯗꯨꯒꯅꯦ ꯅꯄꯥꯕꯨꯡꯅꯅꯦ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯕ ꯈꯣꯠꯅꯕꯁꯦ ꯀꯔꯤꯝꯇ ꯌꯥꯗꯦꯁꯦ ꯅꯪ ꯈꯪꯉꯤꯀꯣ ꯅꯪ ꯏꯅꯧ ꯅꯧꯅꯅꯦ ꯑꯃꯨꯛ ꯇꯥꯛꯅꯒꯗꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯍꯣꯏꯅꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯂꯦ ꯑꯩ ꯀꯅꯥꯝ ꯈꯪꯅꯗꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯌꯦꯕ ꯅꯪꯒꯤ ꯃꯇꯝꯁꯤꯅꯅꯤꯅꯦ ꯅꯪ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯕꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯃꯥ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯕꯅꯦꯕ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯔꯒꯅꯦ ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯐꯝꯕ ꯌꯥꯔꯣꯏ ꯅꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯒ ꯏꯃꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯗꯦ ꯅꯣꯏ ꯖय इमा लोरे करीनो नंगो नखुट कायदुबो नंग फजन अमता हामो तोइदुबो इमा ngasiदी एग्जाम रोइबो नुमिने इमा ngasiदी यamna नुंगाय करीनो चाकदुना बुकथाना चाव यादर नंग तोइदुबो कैसु तौरोइबो इमा हलागो होरेन नुमिदां चिकन थोंगो चाजे ngasiदी एग्जाम लोइरबनिना ngakhtang इमानबगने खितंग कोइरकनेबा आई वाहागे गाड़ी तो थौबदन हेलमेट तोपो को हेलमेट तोपो आई अदुम उपे इमा करीनो खंगदी हेलमेट सु उतरदी पाबुंगनसु एंगोंद यामना सावी अदुनी नपाबुंगना हाइबदो नंग काउगनो को नंग आई काउदेबा अदो इमा ngasiदी ngakhtang कोरकदोनिको होरेने फोन को कोइतौ तौसलगा तोरकनोबा होय अदो गाड़ी दो तपना थौबा यानारसिको अदुगने मतम चाना नुमित ताद्रिंगदी युमदा हलकपा होयबा इमा होइना हाइबदai ngasibo gadaba leibro adudi ai chalugi hey launi ngai khone manam nongge ngai khone hoi mas yare chalo ko phajana ne tapne yung ko hoi ma ai chalugi
ꯇꯞꯅ ꯊꯧꯀꯣ ꯍꯣꯏ ꯃꯥ ꯅꯪ ꯊꯦꯡꯉꯛꯀꯅꯨꯀꯣ ꯍꯣꯏ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯕꯁꯤꯅꯅꯦ ꯑꯩꯅ ꯈꯔ ꯇꯞꯅ ꯊꯧ ꯍꯥꯏꯕꯁꯤ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯂꯥꯛꯊꯣꯛꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯒꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯇꯝꯗ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯕꯗ ꯒꯥꯔꯤꯁꯤ ꯌꯥꯡꯉꯦꯅ ꯂꯩꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤꯅꯣ ꯁ꯭ꯀꯨꯇꯔ ꯒꯥꯔꯤꯗꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯕꯅꯤꯅꯦ ꯒꯥꯔꯤ ꯑꯆꯧꯕ ꯀꯥꯔ ꯑꯃꯒꯤ ꯁ꯭ꯄꯤꯗꯇꯨ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯟꯁꯤ ꯃꯥꯡꯂꯤꯕ ꯅꯍꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯏꯃꯨꯡꯗ ꯃꯊꯟꯇ ꯄꯣꯛꯄ 2 ꯄꯣꯛꯄ 3 ꯄꯣꯛꯄ ꯑꯩꯗꯤ ꯂꯩꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯁꯤꯗꯅꯤ ꯃꯃꯥ ꯅꯪꯕꯨ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯉꯥꯡꯖꯔꯤꯕꯅꯤ ꯍꯦꯜꯃꯦꯠ ꯎꯞꯄꯣ ꯍꯥꯏꯗꯅ ꯍꯦꯜꯃꯦꯠꯄꯨꯗꯤ ꯎꯞꯄꯤꯅꯦ ꯑꯗꯨꯕꯨ ꯁꯣꯛꯄ ꯅꯥꯕ ꯇꯝꯕ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯟꯅꯕꯒ ꯈꯔ ꯄꯨꯜꯂꯛꯀꯅꯤ ꯈꯤꯇꯪ ꯊꯦꯡꯉꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯒ ꯄꯨꯟꯕ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯑꯦꯛꯖꯥꯝ ꯍꯧꯕ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯦ ꯃꯁꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯁꯤꯅ ꯑꯃꯠꯇ ꯈꯪꯗꯕꯅꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯁꯦ ꯃꯆꯥꯁꯤꯡꯁꯤꯅ ꯈꯔ ꯈꯪꯂꯗꯤ ꯐꯗꯧꯕ ꯍꯌꯦꯡꯅꯦ ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯨ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄꯅꯤꯔꯣ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡ ꯑꯗꯨꯕꯨꯅꯦ ꯑꯃꯔꯣꯝꯗꯗꯤ ꯀꯌా ꯂꯝ ꯍꯦꯟꯕ ꯅꯠꯇꯕꯅꯤ나 ꯑꯩꯁꯨ 이자누파ꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯪꯅ ꯆꯥꯎꯊꯣꯛꯆꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯅꯆꯥꯅꯨꯄꯥ ꯉꯥꯎꯁꯟꯅꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥ ꯑꯗꯨꯝ ꯏꯜꯂꯤ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯉꯥꯎꯁꯟꯅꯗꯦ ꯍꯥꯏꯕꯗꯨꯅ ꯌꯥꯗꯦꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯃꯤ ꯐꯠꯇꯕꯅꯅꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯈꯜꯂꯤ ꯃꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯃꯤꯅ ꯀꯔꯤ ꯃꯪꯉꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯅꯠꯇꯦꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯅ ꯃꯪꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯍꯩ ꯀꯗꯥꯏꯅꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯅꯅꯕ ꯇꯧꯁꯤ ꯑꯁ ꯅꯆꯥꯅꯨꯄꯥꯗꯤꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦꯅ ꯍꯔꯥꯎꯕꯗꯨꯗ ꯌꯦꯔꯨꯝ ꯐꯣꯡ ꯁꯥꯕꯁꯦ ꯑꯩꯅꯅꯦ ꯐꯖꯅ ꯉꯧꯕꯤꯔꯒꯅꯦ ꯃꯁꯤꯗꯕꯨ ꯂꯣꯏꯅꯕ ꯍꯦꯛ ꯆꯥꯔꯝꯗꯦꯃꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯍꯜꯂꯒꯅꯦ ꯑꯃꯨꯛꯅꯦ ꯀꯔꯤꯅꯣ ꯆꯥꯒꯦ ꯍꯥꯏꯔꯅꯤ ꯂꯥꯛꯑꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯦ ꯀꯃꯥꯏ ꯑꯁ ꯀꯔꯤꯅꯣꯗ ꯔꯥꯍꯨꯜ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯎꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯅꯦ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯨꯔꯒꯦ ꯁꯦꯝ ꯁꯥ ꯂꯩꯔꯨꯔꯒꯦ ꯑꯁ ꯑꯗꯨꯅ ꯐꯔꯅꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯀ꯭ꯔꯥꯏꯝ ꯇꯧꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯃꯠꯇ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦꯀꯣ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯣꯝꯗ 이봉 시보 폴리스 오피서 레기니 아까 서때 레이 만ung다 이봉 와펌 아마다 와펌시 미슈카에나 다하닝디 크라 또미나 야라가디 그리노네 야마 또미나 다하닝아가디나 소하이금 다위 그리노 폴리스타 락파 케스부 또미나 다한 마하르디 옌 카우나버금바 ꯑꯗꯒꯤ ꯀꯔꯤꯅꯣ ꯌꯨ ꯌꯣꯟꯕꯒꯨꯝꯕ ꯍꯧꯁꯤ ꯂꯥꯎꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯉꯥꯏꯔꯦꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯑꯇꯩꯗꯤ ꯂꯩꯇꯦ ꯏꯟꯐꯣꯔꯃꯔ ꯑꯣꯏꯕꯒꯤ ꯄꯥꯎꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯌꯥꯝꯕ ꯏꯅꯥꯎꯄꯤꯉꯣ ꯃꯗꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯩ ꯇꯝꯖꯒꯦ ꯅꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯗꯨ ꯁꯤꯗ ꯂꯩ ꯂꯥꯛꯑꯣ ꯁꯣꯝꯗ ꯁꯤꯗ ꯆꯪꯕꯤꯔꯣ ꯁꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯔ ꯒꯥꯃꯩ ꯀꯩꯗꯧꯔꯦ ꯁꯔ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯔ ꯆꯪꯉꯣ ꯏꯌꯥꯝꯕ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯣꯝꯗ ꯁꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯅꯤ ꯏꯌꯥꯝꯕ ꯑꯝꯇ ꯐꯝꯕꯤꯌꯨ ꯐꯅꯤ ꯀꯩ ꯂꯩꯔꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯁꯦ ꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯗꯦ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯁꯥ ꯀꯧꯕ ꯑꯃ ꯂꯩꯕ ꯀꯩꯗꯧꯔꯕ ꯃꯥꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯦ ꯃꯥꯁꯦ ꯑꯗꯨ ꯉꯔꯥꯡꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯤ ꯃꯁꯤꯕꯨ ꯈꯔ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯃꯁꯤꯕꯨ ꯌꯥ ꯃꯌꯥꯝꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯗꯨꯒ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯌꯥ ꯂꯥꯎꯕ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯇ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯗꯧꯗꯤ ꯂꯩꯇꯦ ꯁꯤꯗ ꯃꯥꯏꯛ ꯄꯥꯜꯂꯒ ꯍꯥꯏꯔꯨꯗꯧꯁꯨ ꯂꯩꯇꯦ ꯈꯕꯔꯗ ꯍꯥꯞꯄꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯤ ꯍꯣꯏ ꯊꯤꯕ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯒꯗꯤ ꯃꯥꯕꯨ ꯊꯤꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯃꯗꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯈꯕꯔꯗ ꯃꯥꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗꯨꯗꯤ ꯃꯌꯥꯝ ꯈꯪꯗꯕꯗꯤ ꯌꯥꯔꯣꯏ ꯇꯨꯃꯤꯟꯅ ꯊꯤꯕ ꯍꯥꯏꯕꯁꯤꯗꯗꯤ ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ
ꯍꯣꯏ ꯐꯔꯦ ꯑꯩꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯅꯌꯥꯝꯕꯣꯏꯁꯦ ꯍꯩꯍꯧꯗ꯭ꯔꯦꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯌꯥꯁꯨ ꯂꯥꯡꯅꯤꯡꯗꯕꯗꯒꯤ ꯁꯨꯝ ꯇꯧꯖꯕꯖꯥꯠꯅꯤ 이봉 ꯑꯩꯈꯣꯏꯅꯅꯦ 이ꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜꯁꯦ ꯑꯃꯨꯛꯇꯪ ꯂꯤꯕꯤꯕ ꯌꯥꯔꯒꯗꯤ ꯏꯌꯥꯝꯕ 이ꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯁꯤꯗ ꯂꯩꯖꯔꯦ ꯐꯣꯇꯣꯁꯦ ꯁꯤ ꯃꯥꯅ 스쿨ꯒꯤ 아이 카드 ꯁꯦꯝꯕꯗꯒꯤ ꯑꯩꯅ ꯆꯥꯎꯅ ꯁꯦꯝꯗꯣꯛꯄ ꯐꯣꯇꯣꯅꯤ ꯑꯗꯨꯗꯤ 이ꯆꯥꯅꯨꯄꯤꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟ 마디 폰 파이데 마시 12기 exam 타바기 아로이바 누미니 아로이바 누미치다 무슨 마마나바 까리 하이가다보노 칸데 야마 와폼디 에코이디디 로피간 이봉 아이 까리마터 롯파 레이제디 이찬우피 망크레 하이바 와폼시부 아이네 까리 롯로도이노니 봉 마시데네 너코이나 방납 아무터 티비 야마 아동이 이찬우피기 마폼 마나 찰리바 스쿨 아두가 마두서 코이 강자바반 아두가 야마나 찍나바디 까나까나네 이봉 싱나바디 제이 거부 누파 마사 아마 각당 딜레 그래 해봐 제이 해봐 마니 봉 제이 하리바시나 마가 클래스메이트 오이바니 봉 모코이 클래스 마나바 하이바 다리네 아도 찐바 종바 떠롱가드라 칸바네도 아육 파우부드디 하이독포 콧바 가리마타 락트 마두다니 아이나 호직디 이사기 콩골리바시 폴리스 스테이션 나타나 ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄꯁꯤ ꯀꯥꯟꯅꯔꯣꯏ ꯈꯪꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯕꯅꯤ ꯃꯤꯌꯥꯝꯗꯁꯨ ꯌꯥ ꯇꯧꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅꯁꯨ ꯈꯪꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨ ꯑꯩꯅ ꯆꯤꯡꯅꯕ ꯖꯦ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯅꯤ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯖꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯌꯨꯝ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯃꯥꯗꯤ 모바일 가이디 아이 ꯈꯪꯗ꯭ꯔꯦ ꯀꯣꯏꯕꯨꯡ ꯑꯗꯨꯕꯨ 마기 ꯄꯣꯛꯄ ꯃꯄꯥꯅ 인드꯭ꯔꯖꯤꯠ ꯃꯃꯥꯅ ꯁꯣꯕꯥꯁꯤꯅꯤ 이봉 시대ꯗ ꯂꯩꯔꯦ ꯑꯦꯗ꯭ꯔꯦꯁ 이봉 ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯃꯔꯝ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯩꯇꯦ ꯏꯕꯨꯡ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯕꯁꯤꯗꯤ ꯃꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯝꯒꯗ꯭ꯔꯥ ꯃꯥꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯐꯥꯖꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯝꯒꯗ꯭ꯔꯥ ꯃꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯏꯕꯨꯡ ꯑꯗꯨ ꯏꯕꯨꯡ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯥ ꯑꯝꯇꯪ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒꯗꯤ ꯐꯔꯦ ꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯆꯨꯝꯃꯝꯃꯒꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯄꯨꯊꯣꯛꯄꯗ ꯏꯔꯥꯏ ꯂꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯦ ꯅꯠꯇ꯭ꯔꯒ ꯆꯦꯟ ꯆꯣꯡꯕ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯋꯥꯐꯝꯁꯤ ꯈꯔ ꯑꯃꯨꯛ ꯂꯨꯒꯗꯧꯔꯤ 이봉아 마부 ꯆꯞꯈꯠꯇꯅ ꯍꯦꯛ ꯍꯪꯕꯗ ꯊꯕꯛꯁꯦ ꯄꯨꯝꯅꯃꯛ ꯊꯣꯛꯂꯒꯗꯕꯅꯤꯅꯤ ꯏꯕꯨꯡ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯒ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ 이ꯆꯥꯅꯨꯄꯤ 이봉 ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥ ꯅꯤꯁꯥ ꯑꯗꯨꯒ ꯖꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯖꯦꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇꯪ ꯂꯤꯔꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯌꯥꯃ ꯁꯤꯅ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤ ꯄꯥꯏꯁꯟꯕꯤꯌꯨ ꯐꯅꯤ ꯏꯕꯨꯡ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝꯕꯒꯤ ꯅꯝꯕꯔꯁꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯗ ꯐꯔꯦ ꯌꯥꯝꯕ ꯑꯗꯨꯗꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯁꯨ ꯌꯥꯝꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯃꯔꯛꯇ ꯄꯥꯎ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯐꯪꯉꯒꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯋꯥꯐꯝ ꯂꯩꯔꯒꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯖꯔꯛꯀꯦ ꯐꯅꯤ ꯏꯕꯨꯡ ꯁꯣꯏꯗꯅꯅꯦ ꯅꯣꯏ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨꯀꯣ ꯑꯩ ꯑꯇꯣꯞꯄ ꯑꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏꯅ ꯏꯕꯨꯡ ꯌꯥꯔꯒꯗꯤ ꯌꯥꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯕ ꯌꯧꯕꯤꯔꯣ ꯐꯅꯤ ꯏꯕꯨꯡ ꯏꯕꯨꯡꯉꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯕꯨꯡꯉꯣ ꯐꯅꯤ ꯌꯥꯝꯕ ꯀꯔꯤꯅꯣꯅꯦ ꯂꯥꯛꯏꯕ ꯀꯦꯁꯁꯤ ꯁꯥꯔ ꯃꯆꯥꯅꯨꯄꯤꯗꯨ ꯁꯥꯔ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯅꯦ ꯁꯥꯔ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯗꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯨꯄꯥ ꯀꯣꯏꯅꯕ ꯌꯥꯔꯦꯅ ꯑꯗꯨꯝ ꯅꯨꯄꯥ ꯀꯣꯏꯅꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯀꯔꯤꯅꯣ ꯃꯦꯇ꯭ꯔꯤꯛ ꯐꯦꯜ ꯑꯣꯏꯕꯒꯤꯁꯨ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯦꯇ꯭रिꯛ ꯄꯥꯁ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯆꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ 12 ꯄꯥꯁ ꯇꯧꯕꯗ ꯆꯦꯟꯕꯁꯨ ꯌꯥꯎꯋꯦ 12ꯇ ꯐꯦꯜ ꯑꯣꯏꯕꯒꯤ ꯆꯦꯟꯕꯁꯨ ꯌꯥꯎꯋꯦ ꯀꯔꯤ ꯇꯧꯔꯗꯣꯏꯅꯣ ꯃꯈꯥ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯄꯥꯕꯨꯡ ꯈꯣꯏꯅ ꯉꯥꯡꯅꯕꯅꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯕꯨꯡ ꯃꯧꯄꯥ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯀꯣ ꯁꯥꯔ ꯒꯥꯡꯃꯩ ꯆꯦꯟꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯑꯃ ꯂꯥꯛꯀꯅꯤ
ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯝꯅꯅ ꯖꯦ ꯍꯥꯏꯔꯝꯂꯤꯕꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯆꯠꯂꯒ ꯖꯦ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯜ ꯂꯃꯟ ꯎꯅꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯆꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯁ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯁ ꯄꯔꯤꯈꯥ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤꯁꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯗꯨꯝ ꯋꯥꯕꯖꯥꯠꯅꯤꯗ ꯊꯣꯔꯛꯑꯣ ꯀꯃꯥꯏ ꯐꯅꯤ ꯁꯔ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯒ ꯊꯝꯃꯦ ꯃꯥꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯍꯪꯉꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯍꯥꯛ ꯀꯔꯤꯅꯣ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯅ ꯍꯥꯏꯔꯤ ꯀꯅꯥꯒ ꯆꯠꯈꯤꯕꯅꯣ ꯍꯥꯏꯁꯦ ꯀꯅꯥꯃꯠꯇ ꯎꯍꯧꯗꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯁꯦ ꯍꯪꯕ ꯌꯥꯕ ꯍꯪꯉꯦ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅꯅꯦ ꯍꯔꯥꯎ ꯆꯠꯈꯤꯕꯗꯣ ꯑꯩ ꯈꯜꯂꯕꯅꯤ ꯃꯁꯤ ꯃꯥꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯁꯤꯗ ꯃꯥ ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯅ ꯌꯨꯝꯗ ꯍꯜꯂꯛꯇꯗꯅ ꯑꯩꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯕꯣ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯅꯆꯥꯁꯤꯕꯨ ꯀꯅꯥꯏꯗꯅꯣꯕ ꯊꯤꯔꯨꯗꯣꯔꯤꯁꯤꯕꯣ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯥꯔꯦꯗꯅ ꯀꯔꯤꯅꯣ ꯔꯤꯄꯣꯔꯠ ꯑꯃ ꯇꯧ ꯇꯥꯔꯦ ꯃꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯃꯗꯨꯁꯨ ꯍꯌꯦꯡꯅꯦ ꯐꯠ ꯂꯥꯛꯑꯀꯥꯟꯗꯅꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯁꯦ ꯐꯖꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯤꯗꯦ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯐꯣꯇꯣꯗꯨ ꯇꯧꯔꯒ ꯈꯕꯔꯗ ꯀꯔꯤꯗ ꯍꯥꯞꯄꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ꯭ꯔꯅ ꯈꯟꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯃꯇ ꯋꯥꯔꯤ ꯁꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯒ ꯐꯒꯗ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯤꯁꯨ ꯑꯩꯅꯔ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤನಿ ꯅꯪꯅꯅꯦ ꯅꯆꯥꯁꯦ ꯅꯪꯅ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯄ ꯇꯧꯕꯅꯤ ꯑꯩꯅꯗꯤ ꯃꯁꯤꯗꯩꯗ ꯃꯥꯕꯨ ꯐꯅꯅꯕꯅꯦꯅ ꯈꯟꯗꯅ ꯃꯁꯤꯗ ꯃꯥꯅ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯂꯣꯏꯅ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯍꯣꯠꯅꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗꯩꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯂꯥꯛꯏ ꯀꯔꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯗꯤ ꯐꯩ ꯀꯔꯤꯅꯣ ꯁꯤꯅ ꯇꯧꯗꯣꯔꯤꯁꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯕꯤꯔꯕ ꯂꯦꯡꯈꯠꯄꯤꯔꯣ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯌꯥꯅꯤ ꯑꯣ ꯄꯥꯕꯨꯡ ꯁꯤ ꯌꯨꯝꯁꯤ ꯖꯩꯈꯣꯏꯒꯤ ꯃꯥꯅꯤ ꯖꯩꯒꯤ ꯌꯨꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯃꯤꯒꯤ ꯃꯆꯥ ꯒꯥꯔꯤ ꯊꯦꯡꯉꯝꯃꯕ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯕꯨ ꯐꯥꯖꯤꯟꯗꯅ ꯂꯩꯔꯕ꯭ꯔꯥ ꯅꯠꯇꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯩꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯖꯩꯕꯨ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗꯒ ꯏꯃꯥ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯇꯦ ꯃꯍꯥꯛ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯀꯔꯝꯕ ꯀꯦꯁꯅꯣꯅꯦ ꯀꯔꯤ ꯀꯦꯁ ꯑꯃꯨꯛ ꯂꯩꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯃꯥꯗꯤ ꯑꯦꯛꯖꯥꯝ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯗꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯁꯤꯔꯥ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯗ ꯃꯄꯥꯒ ꯈꯟꯅꯖꯔꯝꯕꯅꯤꯅꯦ ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯏꯕꯨꯡꯉꯣ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇꯗꯅ ꯃꯄꯥꯁꯤꯅ ꯉꯁꯥꯏꯗꯒꯤꯅꯦ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯅꯔꯝꯃꯤꯅꯤ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯀꯔꯝꯕ ꯀꯔꯤ ꯀꯦꯁꯀꯤ ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯤ ꯅꯤꯁꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯕꯤꯕ꯭ꯔꯣ ꯀꯅꯥꯅꯣ ꯅꯤꯁꯥ ꯍꯥꯏꯔꯤꯁꯤꯅ ꯅꯤꯁꯥ ꯀꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯤꯁꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅꯨꯄꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯤꯁꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯃꯃꯤꯡꯅ ꯗꯦꯕꯦꯟ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯦꯁ ꯑꯃꯈꯛ ꯃꯆꯥꯅꯨꯄꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯤ ꯀꯅꯥꯅ ꯄꯨꯔꯝꯕ ꯌꯥꯏ ꯀꯅꯥꯒ ꯂꯣꯏꯅꯔꯝꯕ ꯌꯥꯏ ꯀꯅꯥꯒ ꯇꯤꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯖꯩꯒ ꯇꯤꯟꯅꯩ ꯂꯣꯏꯅꯩꯁꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯊꯝꯃꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥ ꯃꯃꯤꯡ ꯀꯔꯤ ꯗꯦꯕꯦꯟ ꯍꯥꯏꯕ ꯃꯥꯅꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯗ ꯃꯥꯅ ꯀꯔꯤ ꯃꯔꯥꯟ ꯁꯤꯔꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯌꯨꯝꯗ ꯍꯜꯂꯛꯇꯗꯅ ꯃꯊꯥꯁꯤ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯏꯗꯤ ꯃꯥꯅ ꯀꯔꯤ ꯁꯥꯈꯤ ꯂꯩꯕꯒꯤꯅꯣ ꯃꯉꯣꯟꯗ ꯀꯔꯤ ꯋꯤꯅꯦꯁ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯀꯔꯤꯒꯤ ꯀꯤꯗꯅꯦꯞꯀꯤ ꯃꯥꯅ ꯀꯔꯤ ꯆꯥꯔꯖ ꯇꯧꯁꯜꯂꯤꯕꯅꯣ ꯃꯥꯅ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯦꯁ ꯑꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯆꯠꯂꯝꯕ ꯌꯥꯏ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯆꯤꯡꯅꯕꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯏꯆꯥꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯆꯦꯟꯅꯔꯤꯁꯤꯔꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ
ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯂꯩꯔꯝꯗꯕꯅꯤꯅ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯅꯤꯁꯥꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯆꯦꯟꯕ ꯆꯣꯡꯕ ꯅꯠꯇ꯭ꯔꯒꯅ 이봉 와시 ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯏꯅꯔꯤꯕꯗꯣ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯅꯅꯦꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯥ ꯎꯍꯧꯕ ꯇꯥꯔꯗꯤ ꯃꯥꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯗꯤ ꯃꯥꯅ ꯃꯆꯥꯗꯨ ꯀꯜꯍꯧꯕ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯀꯅꯥ ꯎꯍꯧꯒꯦꯕ ꯎꯍꯧꯔꯤꯕꯗꯨ ꯀꯅꯥꯅ ꯎꯍꯧꯔꯤꯕꯅꯣ ꯎꯍꯧꯕ ꯃꯤ ꯂꯩꯇꯥꯔꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯨꯟꯕ ꯌꯥꯗ꯭ꯔꯣ ꯃꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯥꯗ ꯃꯈꯣꯏꯅ ꯃꯔꯥꯟ ꯁꯤꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯖꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯝ ꯑꯗꯨꯔꯒꯗꯤ ꯄꯥꯕꯨꯡꯅꯁꯨ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯂꯕꯗꯤ ꯄꯥꯕꯨꯡ ꯃꯁꯤꯁꯨ ꯍꯪꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯅꯤ 이봉 인스펙터 아마보래 ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯊꯤꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥ ꯐꯪꯅꯅꯕꯅꯦ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯇꯉꯥꯏꯐꯗꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯖꯧꯒꯦ ꯀꯦꯁ ꯐꯥꯏꯜ ꯇꯧꯕꯒꯤ ꯀꯔꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯩꯈꯣꯏꯁꯨꯅꯦ ꯏꯆꯥꯗꯣ 마기 마차누피도는 파라가 부르게 찻크래 이샤누파도 욤다 한자르거든도 디벤기 마차누피 니샤나 이샤누파도 파그러네 욤도 부르그래 하이드나 마나 키냅도 기빈 하이드니 뭐 계sam도 반찬비요 이거 그래노네 타오르시 몽아니 시프라 마이 하오리네 타오르시 아무것도 답답이고 봐 아이 와펌제부터 하이제게 hꯧꯖꯤꯛ ꯃꯛꯀꯤꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯑꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯃꯨꯛꯇ ꯏꯌꯨ ꯁꯟꯇꯣꯁ ꯁꯔ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ 이봉아 ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎ ꯑꯗꯨꯒꯗꯤꯅꯦ 마기 시르기 마기 포토시 산토스 퍼니셔 ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯇꯤꯟꯅꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯌꯥꯕ ꯃꯃꯥꯟꯅꯕ ꯑꯃꯅꯤꯒꯤ 이봉아 ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯐꯣꯟ ꯅꯝꯕꯔꯗ ꯑꯩꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯈꯪꯗꯦ ꯀꯝꯗꯧꯕ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯎ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯁꯤꯟꯖꯒꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯣꯟꯁꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯀꯣꯜ ꯇꯧꯕꯗ ꯉꯔꯥꯡꯗꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯤꯡꯅꯗꯅ ꯂꯩꯔꯕꯅꯤ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ꯭ꯔꯥ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯕꯁꯤꯗ ꯃꯃꯥꯒ ꯑꯩꯒꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯈꯟꯅꯗꯅ ꯂꯩꯔꯝꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯄꯥꯕꯨꯡ ꯇꯉꯥꯏꯐꯗꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝꯁꯤ ꯑꯩꯈꯣꯏ ꯊꯤꯕ ꯇꯉꯥꯏꯐꯗ꯭ꯔꯦ ꯃꯍꯥꯛ ꯂꯩꯕ ꯃꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯤꯁꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯤꯁꯥ ꯂꯩꯕ ꯃꯐꯝꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤꯁꯨ ꯃꯗꯨ ꯈꯔ ꯐꯥꯊꯅꯗ꯭ꯔꯒꯗꯤ ꯄꯥꯕꯨꯡ ꯑꯁꯥꯎꯕꯗꯒꯤ ꯐꯠꯇꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ 이봉아 ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯐꯥꯖꯜꯂꯒ ꯀꯤꯗꯅꯦꯞ ꯇꯧꯏꯒ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯒꯤ ꯃꯤꯗꯣ ꯇꯁꯦꯡꯅ ꯑꯩꯒ ꯎꯅꯔꯗꯤ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯈꯔ ꯑꯃꯨꯛꯇꯗꯤ ꯇꯞꯊꯈꯤꯁꯤ ꯀꯩꯗꯧꯕ ꯇꯁꯦꯡꯅꯃꯛ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯥꯖꯜꯂꯤꯕ꯭ꯔꯥ ꯐꯥꯖꯟꯗ꯭ꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣꯔꯒ ꯏꯆꯥꯅꯨꯄꯥꯅ ꯐꯥꯖꯟꯕ ꯑꯣꯏꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪ 이봉아 ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯩꯗꯧꯅꯨꯅ ꯅꯨꯄꯤ ꯐꯥꯖꯜꯂꯒ ꯁꯨꯡꯇꯝ ꯊꯝꯃꯣ 이봉아 ꯃꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯩꯗꯧꯅꯨꯗ ꯇꯧꯔꯣꯏ 이봉아 ꯍꯣꯏ ꯄꯥꯕꯨꯡ ꯃꯗꯨꯃꯛ ꯇꯧꯗꯕꯗꯤ ꯑꯣꯏꯔꯝꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯤꯁꯥꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯗꯅ ꯑꯁꯦꯡꯕꯗꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡꯁꯦ ꯑꯩꯒꯤ ꯅꯝꯕꯔ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄꯥꯕꯨꯡ ꯂꯣꯠꯇꯤ ꯂꯣꯠꯁꯟꯅꯒꯨꯝꯁꯤ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯄꯨꯊꯣꯛꯑꯒ ꯄꯥꯕꯨꯡ ꯈꯣꯏꯅ ꯆꯨꯝꯕꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯌꯥꯔꯤꯃꯈꯩꯗꯤ ꯂꯣꯠꯁꯟꯗꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯦꯡꯕꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ 이봉아 ꯃꯗꯨꯒꯤꯗꯃꯛꯇꯗꯤ 이봉아 ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯆꯦꯜꯂꯣ ꯑꯗꯨꯒ ꯏꯆꯥꯗꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯊꯪꯗꯤ 이봉아ꯗ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯤꯀꯣ 이봉아 ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ 스쿨ꯁꯤ 이봉아 ꯑꯗꯨꯗꯤ ꯃꯣꯗꯔꯟ 스쿨ꯅꯤ ꯃꯣꯗꯔꯟ 하이어 세컨더리 스쿨 하이베 이봉아 ꯑꯗꯨꯗꯤ ꯅꯤꯁꯥꯅ ꯇꯝꯂꯤꯕ 스쿨ꯁꯤꯒꯁꯨ ꯆꯞ ꯃꯥꯟꯅꯔꯤꯅꯤ 이봉아 ꯅꯤꯁꯥꯅ ꯀꯔꯝꯕ 스쿨ꯗ ꯇꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯤꯁꯥ ꯍꯥꯏꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯅꯤ 이봉아 ꯄꯥꯕꯨꯡ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯤꯁꯥꯅ ꯇꯝꯂꯤꯕ 스쿨ꯁꯤꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ 스쿨ꯁꯤꯒ ꯃꯇꯝ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯈꯣꯏꯅꯤꯕꯨ ꯐꯥꯖꯟ ꯄꯨꯟꯁꯤꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ anyway ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤ ꯐꯔꯦ 이봉아 ꯀꯔꯤꯅꯣ ꯁꯔ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯁꯨ ꯄꯨꯔꯥ ꯇꯦꯝꯄꯔ ꯑꯃꯅꯤꯅꯤ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥꯗꯨꯁꯨ ꯇꯞꯅ ꯂꯥꯛꯑꯒ ꯅꯍꯥꯗꯤ ꯑꯁꯣꯝꯅ ꯈꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯃꯥꯏ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ
그리노 뭐이 바보는 복사고도 사오리도 봐 사오버나티 아이는 원다 그야락하나 하이면 나짜누피시 와라우 하이든 낭나 누파 아마다 강나디 누파 아마다 강나디 하이다니 낭나 가나나 나짜누피나 아코이 강데나 나바 짭펠리사투부 아코이나 가람나 강가도리브노 에이 낭 마마니네 마마 하이버시 로이나 강범 톡보니네 어두디 나학수 마파나드로 마파나수 강바야드로 마시 punamak시부 마마나 강가네 하이버 레이브로 에이 왕나니티 아이나 강락바 미컵도니네 혹시 그리노 또고도리 그리 마이노 아이나 미암 punamak도 웃가도리브시보 아이나 마이통시 아이나 그리노 아이나 웃가도리브시보 뭐이 바보 그리노 아이수 강데 그리노 아이 또범마마다 강데 와포마세 나코이 그리마도 여러건 아이나 파나바 뽐나막 신네 아두가 낭나 나친노 야야야 랑악나바 아이디 이차노피 하우크라바디 하우크레 토크라바디 어두부 아이쇼 아이나 닝크라바디 홍도바민 아이 왕나닌데 아이몬다 싱나바 하이바두디네 아마tta 슬렘나 타로 해리바시네 Wari sigmaka hayeng amok tavirasi Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector Tayay Lakle Inspector Tayay Hanmamaktada ngasigi Inspector Tayay lising amaga chaniga yangkai tare suba tangkakta hakan hanma tangkakta beri basing punumapu kai khonojari hanana thagachari kamdo bibage ngasai wari anobose siso aseng ma thodongni true story haibadare mayam punamuna bibirapha comment macha amani so pajage duga birthday gi yafa mangol pimina simayam punamak imong amada macha gi birthday tabada Sel thum manghan tahandana chathokpa thokpa manghan tahanba madu thadoga haitare Diamond TV wahang radio da birthday gi icham chaba photo ma hapaga laukthokpa sel changhandana haibatare sel manghandana adagi chabi thakpi myam tor manghan dog sarupudi adaga imong manung khara nungai fabana relu camda mamana basinga haitare khara achapo chaminadana khara arei imong na tawrasu mahan tahandana tawba masini hena yana fai thagachari happy birthday Dennis Toijam Shanop Toijam Danavir and Monica Kurai Kongpal Ningtobong Lekai many happy returns of the day nungairaba mapong numira sigidama gai faba taibong sembiriba mapogi mafomdagi nijari punchi nungsang banade yektaba faba yai faba oibiu sigumba mapong numira si imong manung punna masing langamdana pangthokpo oirasun paleng pathogi seba matom lom na tawba imong manunggi sagai natagi lamda masigi lekai afaba thabak tawbo oirasunu mai sing nungsit khodong tiba punumaktagi ngakthok pidana taibong mapuna punchi sang lehen bibo oirasunu hadani yaifa mangol bijari anana thagachari kamdo bibage ngasigi wari taberi basing sanatom bisamrai lapam thagachari indo enam thagachari oja jayanta kumar fajari hoji faudi wari se haninga litana thagachari
kamai lak tu no pa kongum di chal le ri ni hai tare kana somola tingom thagachari sargi khonjel fare kaim ta kai we audre khonjel si khara khara di dum chel li bera di khara le ri ni sanjam to misna thagachari wari fajaina ta pirakpa narem kavita thagachari nungar kan loi kre ta pire ma bemola koncham thagachari hijam saroja thagachari wari nungai makha ngai jari ta pire lumaga ta ba tokpiro haidana sabir mai bam no ko law lawri Sandramam Tomisna Thagachari Lucia Chom Indo Enam Medam Prabhavati Thagachari Rivato Gaba Wenam Sanahanvi Wari Yorok Pagaloi Kiona Hale Bormal Yorok Pagaloi Nahan Kre Amu Makok Tiki Soy the Natabio Indum Sa Mema Thagachari Hanani Sinung Idori Maing Atani Hanani Uzi Macagi hakan na hari jema mingi hakan agachari hakan na wafa mamde dum pitok pani wari jin haitar anum naure kavita agachari ima bemala koncham sarjendra kumar yeng na loi kre wari an fazare izam saroja ya fa mangol pibire happy birthday han madam khurajam memi agachari Misagi father say I'm sorry. Thank you so much, Sagachari. Shomola Tingo. Fazagani Wari say na Kalen. Yaminasi. Sanato Misomla Lapam Tagachari. Many happy returns of the day and PB day. Sagachari. Imango Videbi Tagachari. Thank you so much. मैं आपको नमक यावीरी बसिंग सुनीति बला लाइव में हूँ सीधे लाइव यावज़रे सर होय नांगे लाइव यावदो बा सी लाइव यावी बगी था कचरी मैं आप रिएक्शन कर कभी भी हो मी चांगा है न ले लाइक तिमी चांबोक सुते लाइक कर करना भी हो याम मिंगों न कर रिकमेंड आऊँ ना भाई तारे था कचरी यूं खाई बमेलेन अनना था कचरी इंस्पेक्टर तैयारी सी एपिसोड नुआई जाए ना तापिर पा उसे की मतम सीधा तुम तो इन थोक पे यावरी बनी तो इन थोक पंगाक तनी थागचरी इंदिरा नोंगथोंबम wari nuai takpirakpa jaya konthokjam wari nuai takpiri thagachari hana phi sana taba phi saba sin yamna pangi heri thagachari Sabir thank you so much Sabir yam phajana koi gi tangkak tabi ba nauni thagachari sagi episode taba nuai na sai di kok lekha din pung Taruk makai de gini kok se wari je iri je ekte yaad hai tare ado ngasi de kitang muk so pungai mungang khacha gadam ne do system tayai gi effect ke sem ba khot pa to system je ain ari ba file me am yawe na muthat pa hai tare muthat pa de hang amuk chat khro hang chat pa de minute yam dra ba da minute tramanga kun di mang re hai tare ngot fajan mang ai aduna lam dar di taramuthoi makai ta baro makai ta de ho dong Thagachari, thank you so much. Brajesori Takhal Changbam Inspector Tehwari, Hojikan Wari Amfazai. Thank you. Madam Lalita Namerapam. Si Wari Amfazai, Suksang Wari Paring Puto Piriban. Meambu. Thagat Piri Thagachari, Madam, thank you. Onazarake, Lepalaitana. Wari Piktana Dumak Lady, Wari Kaya Lepalaitana. Madam Honazarake. ताबिरी में आम रेडियो ताबिरी में आम है बता रहे से कि खरा खरा तो और शोधम होना जरा के शांति वाला नौरे हम था कचरी वाइने पोथा भी हो रेनो टोइजम था कचरी वारी से मकोक तगी ताहो दबा कोखरंगावे Ari makok ta da diya roy makok to ni nung siya handoy niya Rajesh Kuman thagachari wari am nuai ni tapirakpa Indira Nongthongbam thagachari Premjit Kangembam thagachari si tumaga live yaukjari lummaga thagachari thank you so much Laishram Dayanidhi Ima Dayanidhi yaure live thagachari love from China thagachari M10 thank you so much
Morangthem Joy Mati Wangherapom Mema Ima Mema Thagachari Panama Manitomia same Ima Manitomia same Thagachari Hanana Panama Listen Jagame 90.0 Wahong Radio da Sandok Chariba Thorom Tabi Ribasing Aduga Taho the Basing Haying Ayuk Amuk Radio da Ayuk Angan Mada Tabi Yana Pung Nipan Makai the Tamjari So then a Tabiu Taho the Radio gi Tabi Ribasing na Hing Tenge Haidana Kanbi Basing Aduga Sandok Chariba Thoromasigi Diamond TV di Makatana Dumak Sandok Saki Gani Level Laitana Hariba Sandok Sagadaba Matang English movie Matang Matang Loina Hariba Siadomna Dongi Mobile Yang Haitaragadi SKTV Manipur download Tobi Adom SKTV download Tobi Raga So Dinamaki Adam Yang Wafang Vigani M10 short Kara Tagat Piro Natak Pire M10 I short Same Zikrangumdre Kara same gain as Sumtaromaneva Dida Mayam Sum Samdara Poda Sum Tanjalak Pukari Togi Adagi Mayam Sam support Yam Tobi the Mayam Barak the Sudum Yarok Panate When a Kang Heroina Tobacco Pazapazapasum Proba Mayam Sum Same Hypas House Yam Jaurit and Bazio Adubu I the Mohanarake Lepalitana Haitareko Mong Canada. Thank you so much. And Atakacheri. Adu crime of the Traum do Shubatanka, Unkaibum Helen, Tabi Bagida Maktakacheri, Punoma. M10, China the Pung Marita in Atapire. Thank you so much. Quishidana Pung Amakaitare. I hing Nongai Chap Chava, Tare Pung Baro, the body Nongai Nedo, Barosing a Levic. I don't mean a Tumno him of Matam Haitare. Thank you, M10. Yawi Bagidama, Doga Papa Punsida, Webio, China the Lebivanina, so Papa Tabama is Soito Viramani, and my Papa Webio, Yapapa Papa Puno Mina Sere Pakidamo, Kuihona Minasi. I don't know, Radio Torogasu, TV Torogasu, Ire Pakidama, Quinasi Lepsariva, Kunmak, Nakpasingidamo, Oanagidama, Queen Humanity Service Store Laseris. Smite told the Quipuna Hingminasi, my Ampanama, Siki Siki, and de Konkalakanda. The Queen, Namjabo to ground, sitting in Honazari. Yaifava Favo on Miner, say Punamak, Punapukai Kunazari, Sanale Pakiram, Kangai Pangli Yaifari, Yaifari, Kurumzari.